नुपाना नुपीदगी लौसिंग लेबा अमसुंग निंगसिंगबा ngamagi matik mayai heli haina mioi ayama thajane adubu miyai salakpa matamdadi nupina nupadagi ningsingba ngamagi matik mayai heli haiba study amadagi khangle miyai salakpa matamda nupina nupadagi brain phaba helabasu thagi khongkap lepkhraba matungdagi nupigi brain gi mangamgi chang tapna hanthare loinana memory impairment amasung dementia gi ring wangkhlai North American Menopause Society NAMS ki report na hai miyai salakpa matamda nupadagi nupina ningsingba ngambagi matik mayai helabasu thagi khongkap lepkhraba matungdadi extra ordial gi sang hantakiba maramna nupigi brain na mathau tawba ngamagi matik mayai hanthare maram aduna no lawsing tan sinba amasung hana khangkhraba information ningsingnaba honabada wana thui North American Menopause Society gi journal menopause gi online edition da phonglakkiba report na hai ningsingba ngamagi mating mayai hantharakpa amasung toina kauganbagi thawongbu taraina khaklaroi matam chana doctor ga tanaduna khudong chadaba asidagi ngakthoknaba honabagi tangai phadaba lei amaromda Canada gi Vancouver da leiba University of British Columbia gi researchers singna haiki madudi chang naina aerobic exercise tawba matamda ningsingba ngambagi matik maya hengalai chang naina haksang sajen tawbana blood pressure phibam phagalakpaga loinana ningsingba ngambagi matik maya hengalai ka hena blood pressure wanglabadi vascular cognitive impairment ki ring wangkhalaktuna dementia uhelakpa yai dementia uhelakpa gi matangda khwaidagi maruoiba maram singi manungda Alzheimer's disease ki hek mathangda vascular cognitive impairment ni vascular cognitive impairment gi khudong chadaba mayongnarabadi brain gi achauba amasung apikpa I utong sing amangata thorakpadagi wakhal khanba amasung ningsingba ngamagi matik mayai hanthare University of British Columbia gi Teresa Liu Ambrose na haiki study kharda haksang sajen tawbana memory problem gi ring hanthanbagi khudam phangle Neurology Journal gi online edition da phonkiba study gi report na hai masagi sei humpudraga mari suraba mioi humudra da chathakiba study amada haksang sajel tawbana ningsingba ngamagi mati mayai hengalakpagi khudam phangle Amaromda Groningen Institute for Evolutionary Life Sciences ki assistant professor Robert Hebekishna lusingduna chathakiba study amagi report na hai tumbagi sang walabadi ningsingba ngamagi matik mayai hanthare researchers singna usida chayeng tawduna yengbada tumba walabadi brain gi hippocampus ta neuron sing amaga pau phaunaba watpadagi ningsingba ngamagi matik mayai hanthare haiba khanglakki hippocampus haiba si ningsingba amasung anauba lawsing tansinbada sijinariba brain gi saruk aduni University of Manchester gi researcher Joseph Ford na sathakiba study amagi report matung inadi sang naina sajen haksang sajen tawba matamda brain na mathau ningthina tarukpa maramna ningsingba ngamagi matik mayai hengalai schizophrenia na narba mioi chahunga marphuga manga buchayol tarani thoi chupna haksang sajen tawhanbada brain na mathau ningthina tarukpa thengnaki hairi schizophrenia na narba mioi sing mathanta wakharna sagatlaga mamita masel marang panguda uba maramna akiba phaurai hairiba mioi sing adu hida langthak pijabaga loina haksang sajel tawholabadi athuba matamda phibam phagalei hairi sang naina haksang sajel tawrabadi brain mathau ningthina tawba ngamlakpaga loina schizophrenia patient singna akoibada tholiba thodok sing khangba ngami amasung ningsingbagi matik mayai hengalai mi masak khangba ngamdaba amasung ningsingba ngambagi matik mayai mangkhiba haibasi schizophrenia gi maruoiba laiwongni adubu sang naina sajen
हक्चांग साजेन तौरबदी निंगसिंगबा ngamagi matik mayai hengalai haina Joseph Farna phongdokhi anaba hugalakpada sang naina hacang sajen taubaga loinana masi oiba chinjak masal suna sarabadi schizophrenia gi phibam phagalai haiba khangle study gi report asi schizophrenia bulletin gi online edition da handak ta phonglakpani Canada gi Vancouver da leiba University of British Columbia gi report amana haiki Alwo silaklaba amasung ningsingba ngamagi matik mayai hantaraklaba miyoisingna aerobic exercise tawrabadi yamna sauna kanaba phangbagi khudam phangle researchers singna miyoi kharda wakhal khanba ngambagi matik mayai hengalai haiba khangki haksang sajel tawbana hiram kayada kanaba pibaga loinana blood pressure control tawbada sumateng pangi amaromda tumba watpana ningsingba ngamagi matik mayai hanthali haina Groningen Institute for Evolutionary Life Sciences ki report amana phungdokhi